Tokyo Olympics lising ani kunda ahanbo oina India gi oina weightlifting masana da silver medal lawrokrabi Saikom Mirabai ngasi Imphal da thunglakre mahangna Imphal airport ta thunglabaga mahaki apokpi kairo laikai gi mioi sing loinana mahak pu nungsijaba mioi kyana mahak pu taramna oki tungda Mirabai bu makhatana Department of Youth Affairs and Sports na sinduna state ki thakta Imphal gi City Convention Center da mahak pu taramna opagi thorom da saruk yake thorom adu da Manipur gi Chief Minister na mahak pu sports ki additional SP oina hapagi ayaba Sega loinana laingak asina lupa crore amagi sek kusinaki Imphal More Lambigi Kongkang Village tagi Loksau Fauba NSIDCL gi makada lambi pakthok chawthopagi thabak suriba Nitin Sai Construction na Singleibak lokthokibagi Laikhom Lainang tana nanbadagi anaba thinba chatluraga halakpada Maruti Ecoben gari ama accident thoktuna lokhada tasinkhre driver samnada hinghode haidi numit tare ni gi manungda waroisin ama puraknaba honadrabadi KSO More block na akanba mityeng changlagani haina Joint Secretary Mangpilen Diamond tawthangna phongdorogli Haukiba English sing amaga samapan marifudara mapan gi July kun tarukta Kargil da mama leibak ki thawaina pontha pikraba athoba sing ningsing duna Assam Rifles Maram Battalion ngarang battalion asida Assam bathoram amaga loinana ikai khumnaba utkre hairiba numit asida India gi lanmi singna Kargil Dras sector da lon na sangsilakpa Pakistan gi khutta gi mafam asi amuk hanna loksin ki thoram asi leibak asi gi tongan ba mafam sing da pangthoktuna leibak asi gi miyamna thauna faraba lanmi sing adu ikai khumnaba amadi tawbimal khangba utpat Lal aduda India ki thauna faraba lanmi samanga hena siki Ngarang ayuk angan bada Senapati District ki Marang Khulenda leiba John Paul II School manakta sagi khongul taramba adu karamba sagi no haiba sabsaba khangdrabasu sahing chaba sani haina Forest Department na phongdo kibaga loinana akoi bada leiriba miyam mikup nahum sing na leinana ba section wa haikre Senapati Forest Division ki District Forest Officer D Zone sa MFS ki matung inna khongul sing adu sahing chaba kangluki asawbas kai oigani hairi sa asimatha khangdok naba department asina camera panduna yenglaga aduga lamgi sagi maramda khangba singa tanagani hainasu mahangna makata ki COVID-19 thengnabada mangjil thana thawai khuvakta haptuna mathau tawriba health worker singbu pungning thawatbo oina ngasi Kaksing Assembly Constituency da leiba social worker Yengkhom Nilachandrana Community Health Center Kaksing da mask sanitizer sapon amadi hand wash ki polam sing tengbang pikre ngasi tengbang piba aduga mari leinana Yengkhom Nilachandrana phongdorakpada pandemic oiriba COVID-19 gi leina laisat asibu mangjil thana thawai khuvakta haptuna lanthengnariba health worker singna hospital singda thengnariba awaba sing amasung Raja Singna Hospital da thajaba thamlaktaba hospital chatlurabadi COVID narakani hainariba asida health worker singbu hena pungning thawatpagi tangai fadaba lei haiki Kumbi esigi manung sanba borayang bida leiba kha sandel lokol awang sandel lokol kha kombi lokol tangkhul khong lokol mari asigi apunba low pari lising ahumlom asi ising leitabana low panba yadre laingak na mijeng changbiyo haina basai mayom MD Idra Salina paumising dang asi phongdorogli mahang na makha takibada sandang khong turel da MI department na AIBP gi makha da saba dam asisu yadabana maram oiraga hairiba lokol mari asi aremba taduna leire dam asisu athuba matamda semjin biduna miyamda kanaba phanganbiyu haidakli Laingak na napsagi card paidaba singi seng metric ton chahunga kun leire haina KFNPD gi minister na laukthokkiba leirabasu kumbi AC gi manung chanba borayang bi gram panchayat ward number 4 da leiba miyoi singna COVID-19 lockdown curfew na waraba matam sida seng amata phangdri amadi card paiba singsu seng kg manga suna phangde laingak na mityeng changbiyu COVID ki waraba matam sida seng phanganbiyu haina ngasi paumi singa unaba amada laikai sidagi Narsir Khan Seshabamna phongdorogli Ngasi mangani sanba numitasu medal teli da United States na mangjin thaduna leiri China na ani suba mafam da amuk halakre aduga Japan na ahum suba mafam da leiri aduga ROC haina saruk yariba Russia gi sanaroi singna mari suba takre United States na gold mapan silver manga bronze nipan punna medal kunithoi China na gold mapal silver manga bronze taret punna kunmathoi Japan na gold nipan silver ahum bronze mari punna medal tara manga phangba ngomkre mari suba mafam da leiriba Russia gi sanaroi singna gold manga silver taret bronze mari punna medal tara taruk phangduna mari suba mafam da leiri India gi Mirabai Chanu gi mathangda kanagumba amatana medal lawba ngamdabadagi 13 suba mafam da hanthakre